Ahanbada maroiba pau pizari. Ngarang aying ating mafauba at sumawari sana ibada yanaba purako kidre. Chief Minister na lenga kumari na basinag pagkakakre. Imphal West ki Commando Kangbu amana kutuklay supply tawba miyoy ani nong matagpona na mga pamilya pare. Amadi India da haukiba kung kunmarida ng COVID-19 positive tawba miyoy. Lising taraga tarong chama na kufutere kipukre miyoy mufumanti na nakidre. Krumzari, Dayapati SENJAM na Hauzik Nungchilgi Pony TV News Update Bizari. Chairak Sida Hill and Tribal Affairs Minister Letpak Haukupke, Koirengai da Laiba Yumda Hill Areas Committee Chairman MLA Dinganglung Gangmai, Urkulgi MLA Ramuiba, Tamenglongi MLA, Jamhenlung Panmai Amadi Churchanpurgi MLA LM Kaute Yauna, Atsumgi Vice President Balandian Kauti na Luchingba Kangbu Amaga Ngarang Ating Bafauba Wari Sanabada, Yanaba Purakpangam Kidrahaide. Sanangasi Ayub, Minister Letpak Hopkif, HAC Chairman Dinganglung Gamay, Minister Dr. Sapam Ranjan Amadi Makok Thongba Police Amadi, Civil Officer Singa Hauzik, Manipuri Oirakliba Fibamgi Matangda Amadi, Mataw Karam na Warishin Purakpa Yabagi Haibagi Matangda Kum na Wari Sanakre Haina, Chief Minister na Social Media that Hadorakba Waril Amada Haide. All Tribal Student Union Manipur at Sumna Kaukiba Economic Blockade na Maram Oiraga, Pochay Puba Truck Sing Yauna Yamdaba Gari Sing Imphal Dimapur Lambida Panduna Layramba, Gari Chamri Rom Ngarang Aying Police Amadi, IRB na ngak sendo na Imphal Yaurakre Haide. Imphal Tamna Tholakba Aduda Pamdaba Thodok Thokpagi Pau Leite, Ningsing Bayay at Sumna Economic Blockade Ase, Manipur Hill Areas Autonomous District Council Amendment Bill 2021 Ase, Handak Pangtokiba Assembly Mifam da Putoktuna Kanadabadagi Kaukibani. Fazin Kiba at Sumgi Luchingba Sing Judicial Custody Dagi Thadok Naba Kongjang Changsili. Chairak Asida Imphal da Laiba Oil Pump Karang Ngasi Ayuk Thonglon Beteng Naki. Chathariba Economic Blockade na Maram Oiraga, Thau Laitabadagi Lon Bo Oiramba Yai Haide. Handak numit karani asida ADC Bill Manipur Legislative Assembly da puthokpiu haiduna changsi lakliba atsumgi khongjang da total shutdown amadi economic blockade ki khongjang yaurakpadagi atsumgi thongmi sing fazin khiba maitei lipul haiba luf amana atsumgi office so lonsinba makha tarakpada gari mai thanarakpa internet thingba CRPC 144 gi athingba kaya thamlakpa mipum khudingmak na khangle Manipur da leiriba furuk khudingmak na ingna chikna nungsi chana leibada oirakliba fibam asina akaiba pirakle Maram asina achumna travel khuding makki right tan bamatamda furup khuding makpo sokhandaba yaba atopa furup singe hingnabagi hakta singnaba total shutdown amade economic blockade na chingba khongjang asi thadoklaga democratic oiba khongjang changsinaba kokomina appeal torakli amadi kanagumba luf amatada makhoigi right natraga demand tanba matamda atopa furup sing amade manipur gi saktam kaibi yaba communal riots thokhanba yaba thawong amata Chathabida Basu appeal tarakli. Oirakli Bafibam Asida Maitei Lipun Nasu, Makata Batabok Tawong Sing Paikalakpada Atopa Furup Singna, Maitei Furup Apun Babu Lan Laukiba Yaba Fibam Sing, Lahendanaba Amadi, Manipur Government Nasu Stakeholder Kuding Maka, Ningtina Wari Sanaduna, Hausik Wari Fibam Asi, Atuba Matamda Tangdu Laita Fibam Amapurak Nabako Komina appeal tarakli. Imphal West ki Commando Kangbu Amana Kutukulai Supply Tauba Miyoy Ani Nongmaiga Kona na Fare. For Assam Rifles na Kanglatombi Bazar gi Akoy Bada Kutukulai Supply Tauba Miyoy Kara Leiri Haiba Akak na Bapa Omofong Badagi. Haukiba August Charuki Nungtilda Imphal West ki Commando Kangbu na Mafam Aduda Kudak Chatuna Thi Bahumbagi Tabak Chatabada Miyoy Ani Adu Fabangam Kibani Haide.
Faraba miyoi ani adudi Firoz Jalan chahi yankaitaruk apokpa laikidraba Kongau Jalan Kangpokpi district ke tokpa khuldagi amadi N Disuraibu chahi nyufu apokpa laikidraba N Pakwen Gambo Tamenglong district ke tamai 52 AC Kadi part 1 dagi ni haidi Ahan bawahang pahong chathabada faraba miyoi sing aduna makoi tongan ba lalhauba singda khulai supply toba miyoi ni haina phungdorakhe loinena makoi dagi mobile phone ani amuba amasung hiko kalang ba bag ama USA da saba 9mm ki pistol ga loinena 9mm ki maru ani yawba magazine ama amuba machugi luman ama lupa jamanga humfutara yawba wallet ama amadi Aadhaar card amaga fagat pangamkhe faraba miyoi sing amadi palam sing adu makha taba aingi oiba thabak laukhatnaba Sengmai police station da khusina kra haidi Ngasi ayuk Jiribamgi MSCB Limited Jiribam branch ke officer the Manipur State Cooperation Bank Limited Jiribam branch the Manipur State Rural Livelihoods Mission MSRLM amadi Nawad Imphal ga khusamnaduna financial literacy awareness cum credit leakage ke program pangthokre ngasi gi thauram adada Jamson Hangsing ADC Jiribam district amadi S Indrajit Singh SDO Jiribam mayai tangbal lauduna saruk yakhe thauram ga manung channa Self-help group kunithoi da loan section letter khusina khe thauram ga mari lainana Jamson Hangsing na MSCB na miyam ga puna thabak tawduna Jiribam district asibu chapkhatna ba honamina se haikhe S Indrajina haiki bada loan lobi riba singna matam chana loan sing biduna hena chapkhatna ba hona biu haina su phongdokhe abima sena kada to chali du ham matam na ko matam ma sun hawai yaw na sum bu ki ne su yaw mai yaw mai no ba tiu tu to biu haina ka increase sa ningi ko aduna la ka to matam singa su ko ki MSCB na si khung thang do ri ba sik se asi sum chat khati na ba ina dum kaisari na board nu MSCB su praja ki thapok to bus ta ni na ina khudum sa ko ni ko isna to ka praja singa su to sum ko sa ka sum su Subsidiary Training Center Border Security Force Churchandpurna Hargar Tiranga gi campaign hodokre thauram adda Inspector General Umesh Kumar Nayal nam machu ahumgi firal sin yanthokhi baga loinena gari singi khongchet amasulam thakhi khongchet aduna SP office powerga peace ground jawraba matung training center da amuk halakhi CI gi commandant Hidam Subol officer Singh Jawan Singh makhoi gi imung manung Singh amadi training center gi akoibada leiba Gangpi Mall Person Mon amadi Songpi gi khunja singna thauram aduda sarugakhe matang asta aten break malomina se Break matungda mayam taram okchari makhataba pau pijari haukiba August ki tang tarukta Delhi gi Gopalpur red light manaki outer ring road ki footpath ta nupa ama accident thoktuna leiramne haidi nupa asi maming matha leifam khangma ngamdri north east tagi manba nupa asi jei kunthra ga nithoi romgi leng oigani amadi 5.4 mukwangani kuchu ngawi masai yengbada fai mamai kodai nei amuba machugi jeans ama setli haidi Thawdok thofumdagi nupa adu Delhi gi trauma center civil line hospital da khotpada doctor na siraga purakpani haina lauthokre haidi hauzik asiba hakchang asi Delhi gi mortuary da lady masiga mari lainana case ama Timarpur district ki police station na file tawkre haidi amadi hariba miyoi asigi langna langjin khangba miyoi amadi mari mata singna North Delhi police station da paw phorokna ba khangalakli Takhel Union Club na sinduna ngarang Takhel khundagi handak haidokiba class 10 amadi 12 exam da mai palakraba mahairoi sing oktuna pukning thogatpagi thauram ama Imphal East ki manung chanba Chingtam Community Hall Takhel da pangthokre
Thauram aduda Manipur Handloom and Handicraft Development Cooperation ki Chairman MLA Gates Ibomcha Takhel Gram Panchayat ki Pradhan Moirangthem Ningthem Telau Chana Amadi Saijang ki Jila Parisad Member Amom Ombi Jamini Amadi Takhel Union Club ki President Moirangthem Priyo Kumar na mayay tangba lauduna sa Ruyake. Meghalaya Energy Cooperation Limited MEECL gi thongmi singna leibak asigi tongan ba mafom singda Electricity Amendment Bill 2022 gi mayokta Power Engineer singna chathariba khongjangda saru yaragani haide BJP na luchingba Central Government na ngasi Electricity Amendment Bill House ta puthokna ba honare khongjang asi Power Distribution Sector asi privatization tawhanna ba honariba asigi mayoktani haide Bill asigi maru oiba pandamdi Electricity Distribution Sector da private companies sing changna ba hona bani haide bill asina consumer singda telecom service ki maongda multiple service tage apam khanme yabagi ayaba piri MEECL gi thomi singna coordination committee of register MEECL association and unions core MAU gi makhada electricity amendment bill asina power sector electricity consumer amade engineer yauna electricity employees singda chaun akaiba piri ba yai haide Haukiba July Kuntraga Mathoida West Bengal ge Haurada Jharkhand ge Congress MLA Ahum Ifran Ansari Rajesh Kachaf Amade Naman Bishal Kongari Lupa Lakh Yankai ga kona na fakibaga mari lainana West Bengal Police ki CID na Asok Kumar Dhanuka kauba Assam dagi businessman ama kakhotkre report ki matung ina Guwahati da leiba Dhanuka gi yumgi thongalda samon notice ama thetuna thamlambani haide CID na Dhanuka bu Kolkata da ngasi lakna bakhangalamkhe Panbayai Jharkhand ki MLA Kumar Jaimangal Singh na Ranchi ki police station amada Assam ki Chief Minister Himanta Biswa Sarma ki mathakta sen fakibagi thodok aduga mari lainana complaint ama thangalakibani Haura police na piramba case asi West Bengal ki CID na paishinduna makha tana thijinbagi thabak chatharibani Masana Masabu BJP Kishan Morcha ki thomini haijaba Srikant Tayagi Noida da sector 93B gi Grand Omex Society da leiba niyom lana sajilamba yum Noida police personal single loinana mari leinaba miyoi shina bulldozer sizinaduna ngasi ayuk thugai kre loinana mahakpu sawatpa miyoi taretsu police na fajinduna thamkhe Panbayai numit kharani mamangda masana masabu BJP Kishan Morcha gi thomini haijaba Srikant Tayagi na society asida leiba nupi amada mahang upambi thabada athingba piraki haiduna nupi asibu ot naibada natana ngarang numidang athengbada mahakpo sawatpa miyoi taruk tare lom society aduda changnaktuna Srikant Tayagi bu thakatpa kholaw lauduna nupi adugi mayum thiba lakhi haide mafam aduda leiriba miyoi singna complaint tawrakpadagi khudakta police laktuna nupi asigi imung manungi miyoi singbu ngak senanaba security thamki amade housing complex asda security guard oiriba adugi license su atubada cancel tawragani haide Amaromda thiba khangdana mirot oiduna leiriba Srikant Tayagi hauzik Noida police na lep palaituna thibagi thabak chathari amasung thaudok asiga mari lainana Noida phase 2 gi station in charge oiriba Surjit Upadhyay su thabaktagi suspend tawkre haide Yumthang nariba Mizoram da ngarang pun sample Chamriga Kuntramapan test tawbada anoba COVID-19 case Chamaga Nifunipan thengnaduna nomagi positive oibagi chang chada Kuntraga 100.8 ama yauke Mizoram da housing active case lising ama chamaga humfutara manga leidi miyoi chamaga taraga mathoi ngarang nabadagi fagatke Union Health Ministry gi data gi matung ina India da haukiba pung kunmari asida nauna COVID-19 positive oiba miyoi lising taraga taruk chamaga humfutare thengnakhre miyoi lising taraga manga nifuma pan laina asagi fagat ke amadi miyoi nifuga mathoina laikidre masiga tharaga hauzik fawbada laikchet asna maram oiraga laikidaba migi masing puna lakh manga lising kundaruk chatrika kuntra oikibaga loinana hauzik India da COVID na naduna leiba migi masing na lakh ama lising kuntra ga manga chamanga tara oide Positivity rate na chada taruk dasmik ama mari oike amasung fagatpagi chang na chada marifutara nipan dasmik mga sino oike Health Ministry gi matung ina hauzik fawbada laina asagi ngak thoknaba laibak asigi oina crore chani ga sumna taruk hena COVID vaccine kapthokre haide Aroi bada maroi paw mana pizari
Ngarang ahing athengba fawba atsumga wari sanakibada yanaba purakpa ngamkhidre. Chief Minister na laingaki mari leinaba singa kupna khanakre. Imphal West ki commando kangbu amana kuchukulai supply tauba miyoi ani nongmaiga konana kangla tombidagi fare. Amadi India da hokiba pungkun marida nauna COVID-19 positive oiba miyoi lising taraga teruk jamaga hufutare thenakre miyoi yufuga matuna laikidre. Matang asa nungthilgi Pony TV News of the Lotion Jare, meeting tabi pun namokpo amukan na krunjare.